Good morning. Ngasigi video haifatang yengminarase mayam. Layakpo numit ko. Layakpo numit se akoina colors haragadi colors red kumba ke kumba use topibe ai ko. Ado ahambada card ki message yengminarase adagi among timing afaba kari kra. Ado abundance check same ki bado check to locker da kai da happy be ai ado summa pandaga laiba oitaragadi hadi locker laitre upu laitre ka haragadi na. ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯕꯦꯛꯇ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯅꯤ ꯕꯦꯛꯇ ꯍꯥꯞꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯣꯀꯔꯗ ꯀꯩꯗ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯉꯔꯥꯡ ꯁꯨꯝ ꯁꯦꯝꯅꯕ ꯌꯥꯎꯔꯒꯗꯤ ꯈꯪꯗꯕ ꯌꯥꯎꯔꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯄꯣꯠꯀꯤ ꯀꯩꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯕ꯭ꯔꯦꯁꯂꯦꯠꯀꯨꯝꯕ ꯑꯣꯔꯗꯔ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯣ ꯀꯩꯅꯣ ꯋꯥꯠꯁꯑꯦꯞ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣꯀꯣ ꯍꯥꯏꯗꯤ ꯀꯣꯂꯤꯡꯒꯨꯝꯕꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯏ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯋꯥꯠꯁꯑꯦꯞꯇ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯀꯩꯀꯥ ꯂꯩꯅꯀꯣ ꯑꯦꯟꯀ꯭ꯋꯥꯏꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯀꯣꯜꯒꯤ ꯃꯍꯨꯠꯇ ꯋꯥꯠꯁꯑꯦꯞ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏꯗꯣ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯑꯩ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯑꯍꯨꯝꯁꯦ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗ ꯀꯩ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯀꯥꯔꯠꯁꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯋꯥꯟꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯣꯕꯁꯇꯤꯀꯜꯁꯀꯨꯝꯕ ꯂꯩꯔꯝꯒꯅꯤꯀꯣ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯆꯤꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯔꯒꯗꯤ ꯉꯁꯤꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯔꯀꯥꯔꯒ ꯂꯩꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒ ꯂꯩꯇꯕꯗꯣ ꯍꯥꯏꯗꯤ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯈꯣꯠꯅꯤꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯒꯤ ꯑꯣꯕꯁꯇꯤꯀꯜꯁ ꯍꯥꯏꯇꯥꯔꯦ ꯁꯣꯔꯤ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯑꯍꯥꯟꯕꯒꯤ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇ꯭ꯔꯁꯁꯨ ꯇꯧꯒꯅꯨꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯩꯁꯦ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯠ ꯑꯣꯐ ꯋꯥꯟꯁ ꯂꯥꯛꯏꯀꯣ ꯑꯩꯠ ꯑꯣꯐ ꯋꯥꯟꯁꯦ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯀꯣ ꯀꯥꯔꯠꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯁꯥ ꯃꯊꯟꯇꯀꯣ ꯍꯥꯏꯗꯤ ꯐꯅ ꯄꯣꯠꯁꯤꯡꯁꯦ ꯃꯥꯏ ꯖꯒꯥꯗ ꯄꯣꯞ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥ ꯃꯊꯟꯇ ꯁꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯅꯒ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯛꯄ ꯑꯦꯛꯁꯄꯦꯛꯀꯗꯤ ꯇꯧꯗꯕꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯣꯠꯁꯦ ꯃꯁꯥ ꯃꯊꯟꯇ ꯃꯥꯒꯤ ꯖꯒꯥꯁꯤꯗ ꯄꯣꯞ ꯇꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯐꯕ ꯂꯥꯛꯄꯗꯤ ꯑꯣꯏ ꯑꯗꯣ ꯏꯟꯚꯦꯁꯃꯦꯟꯠꯒꯨꯝꯕ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯍꯨꯝꯁꯨꯕꯁꯦ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟꯁ ꯍꯥꯏꯀꯣ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟꯁꯦꯀꯣ ꯍꯥꯏꯗꯤ ꯐꯦꯁꯁꯦ ꯂꯥꯏꯐꯀꯤ ꯁꯥꯏꯀꯜꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕꯗꯒꯤ ꯑꯐꯕꯔꯣꯝꯗ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯐꯣꯔꯆꯨꯟ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯐꯕ ꯀꯔꯤ ꯀꯔꯥꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯐꯕꯁꯦ ꯂꯥꯛꯑꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯈꯣꯠꯂꯒꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯤꯟ ꯄꯤꯔꯛꯄ ꯍꯧꯕ ꯃꯇꯝꯅꯦꯕ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯑꯍꯨꯝꯁꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9:53ꯇꯒꯤꯅ ꯄꯨꯡ 12:43 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 2:10ꯗꯒꯤꯅ 3:43 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 3:43ꯗꯒꯤꯅ ꯄꯨꯡ 9:10 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 8:53ꯗꯒꯤꯅ 2:33 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯣ ꯂꯦꯞꯄꯁꯦꯀꯣ ꯍꯥꯏꯗꯤ ꯂꯦꯞꯄ ꯐꯥꯁꯇꯤꯡ ꯀꯩꯀꯩꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯐꯥꯁꯇꯤꯡ ꯑꯩ ꯐꯥꯁꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯁꯤ ꯅꯨꯃꯤꯠꯇ ꯆꯔꯥ ꯍꯦꯜꯂꯒ ꯍꯥꯏꯗꯤ ꯐꯥꯁꯇꯤꯡ ꯊꯝꯃꯒ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯅ ꯀꯩꯀꯩꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛꯄꯨꯗꯤ ꯁꯦꯝꯗ꯭ꯔꯤꯀꯣ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯔ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕꯗꯤ ꯀꯩꯝꯇ ꯑꯩ ꯁꯦꯝꯕꯗꯣ ꯑꯗꯣ ꯁꯦꯝꯕꯨꯗꯤ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯤ ꯃꯟꯗꯦꯒꯤ ꯀꯥꯟꯅꯕꯅ ꯀꯩꯅꯣ ꯇ꯭ꯋꯤꯁꯗꯦꯒꯤ ꯀꯥꯟꯅꯕꯅ ꯀꯩꯅꯣ ꯋꯦꯅꯁꯗꯦꯒꯤ ꯀꯥꯟꯅꯕꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯁꯨꯝ ꯇ꯭ꯋꯤꯁꯗꯦꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯇ꯭ꯋꯤꯁꯗꯦꯁꯦ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯨꯊꯤꯗꯒ ꯁꯨꯝ ꯀꯨꯊꯤ ꯌꯦꯡꯕꯗꯤ ꯍꯩꯇꯦꯀꯣ ꯑꯩꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯪꯒꯜ ꯁꯣꯟꯕ ꯀꯥꯏꯅꯒ ꯂꯩꯕꯅꯦꯕ ꯃꯪꯒꯜ ꯁꯣꯜꯂꯒꯗꯤ ꯑꯃꯒ ꯍꯥꯏꯗꯤ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯝ ꯂꯩꯕꯗꯣ ꯂꯥꯏꯐꯇꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯜꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯇ꯭ꯋꯤꯁꯗꯦ ꯐꯥꯁꯇꯤꯡꯒꯨꯝꯕꯁꯦ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯦꯡꯕꯩꯗꯤ ꯍꯅꯨꯃꯥꯟꯕꯨꯗꯤ ꯍꯥꯏꯔꯅꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯤꯡꯉꯤ ꯅꯤꯡꯗꯦꯅ ꯍꯥꯏꯅꯔꯛꯄꯒꯤ ꯀꯩꯅꯣ ꯀꯣꯟꯁꯦꯞ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯅꯀꯣ ꯁꯤꯗ ꯂꯣꯏ ꯇꯣꯛꯑꯁꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯦꯁꯨ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯅꯦꯁꯨ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯃꯨꯁꯂꯤꯝꯒꯨꯝꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯗ ꯑꯗꯨꯝ ꯌꯥꯎꯕꯉꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯇ꯭ꯋꯤꯁꯗꯦꯁꯦ ꯃꯥꯒꯤ ꯄ꯭ꯂꯥꯅꯦꯠꯁꯦ ꯀꯔꯝꯕꯅ ꯔꯨꯜ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯥꯔ ꯍꯥꯏꯗꯤ ꯃꯔꯀꯔꯤ ꯚꯦꯅꯁ ꯑꯥꯔꯠ ꯃꯥꯔ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯔꯁꯦ ꯑꯩꯈꯣꯏꯅ ꯃꯪꯒꯜ ꯒ꯭ꯔꯍ ꯍꯥꯏꯅ ꯍꯥꯏꯅꯩꯅꯀꯣ ꯃꯥꯔꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯩꯅꯣꯝꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯩ ꯋꯥꯅꯤꯗ ꯑꯩꯅ ꯀꯠꯊꯣꯛꯆꯕ ꯋꯥꯅꯤꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗ ꯑꯩꯅ ꯚꯦꯖꯤꯇꯦꯔꯤꯌꯟꯒꯨꯝꯕ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯍꯥꯏꯗꯤ ꯏꯁꯣꯔꯗꯨꯒꯤ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯅꯤꯗꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯃꯪꯒꯜꯗꯣ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ
ꯃꯪꯒꯜ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯁꯦꯇꯔꯗꯦꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯀꯣ ꯁꯦꯇꯔꯗꯦꯒꯤ ꯗꯁꯥ ꯀꯩꯀꯥ ꯂꯩꯕ ꯈꯣꯠꯄ ꯑꯗꯨ ꯐꯥꯎꯕ ꯉꯥꯛꯊꯣꯛꯀꯅꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯇ꯭ꯋꯤꯁꯗꯦꯁꯦ ꯌꯥꯔꯤꯉꯩ ꯑꯦꯚꯣꯏꯗꯇꯤ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯣꯏ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯀꯥꯡꯁꯣꯏ ꯅꯨꯡꯁꯣꯏ ꯊꯣꯡꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯕꯨꯗꯤ ꯂꯩꯔꯅꯤꯅꯀꯣ ꯑꯗꯨꯒ ꯑꯆꯧꯕ ꯁꯥ ꯉꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯡꯖꯤꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯪꯒꯜ ꯁꯣꯜꯂꯒꯗꯤ ꯍꯥꯏꯗꯤ ꯔꯦꯗ ꯀꯣꯔꯦꯜ ꯁꯤꯌꯣ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯄꯥꯟꯖꯤꯟꯅꯒ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯔꯦꯗ ꯀꯣꯔꯦꯜꯒꯨꯝꯕ ꯁꯤꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯉꯥꯛꯊꯣꯛꯄꯗꯤ ꯑꯣꯏꯒꯅꯦꯕ ꯑꯗꯣ ꯔꯦꯗ ꯀꯣꯔꯦꯜꯁꯦ ꯃꯤ ꯈꯔꯗꯗꯤ ꯆꯥꯅꯕ ꯂꯩ ꯆꯥꯅꯗꯕ ꯂꯩ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯒ ꯁꯤꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯖꯦꯝꯁꯇꯣꯟꯒꯤ ꯃꯇꯥꯡꯁꯤꯅ ꯑꯗꯨꯝ ꯑꯗꯣ ꯖꯦꯝꯁꯇꯣꯟꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯕꯒꯤ ꯀꯥꯟꯅꯕꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯟꯅꯕꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦꯀꯣ ꯍꯥꯏꯗꯤ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯀꯩꯅꯣꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯤ ꯁꯖꯦꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯨꯊꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯪ ꯁꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯗꯣꯛꯄꯤꯌꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤꯅ ꯁꯖꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯗꯥꯎꯠ ꯊꯝꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯇꯥꯡꯕ ꯁꯤꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯁꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯅ ꯑꯃꯨꯛ ꯑꯇꯥꯡꯕꯁꯦ ꯑꯩꯒꯤ ꯄꯣꯀꯦꯠꯇꯅ ꯑꯂꯥꯎ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯄꯣꯀꯦꯠ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯆꯠꯂꯣꯕ ꯍꯥꯏꯗꯤ ꯑꯩꯅ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯠꯀꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯄꯣꯀꯦꯠꯁꯤꯗ ꯂꯨꯄꯥ 5,000 ꯅꯠꯇ꯭ꯔꯒ 10 ꯁꯤꯒꯤ ꯃꯅꯨꯡꯁꯤꯒꯤ ꯄꯣꯠ ꯂꯩꯒꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯑꯐꯪꯕꯗꯣ ꯇꯥꯔꯗꯤ ꯑꯩꯁꯨ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩ ꯀॉन्ꯁꯤꯌꯁꯇꯅ ꯑꯂꯥꯎ ꯇꯧꯕꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡ ꯂꯩꯕꯁꯦ ꯆꯠꯂꯦꯀꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯂꯨꯄꯥ 8,000ꯒꯤ ꯅꯨꯡ ꯂꯩꯕ ꯆꯠꯂꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯣꯟꯕ ꯃꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯖꯦꯁ ꯇꯧꯔꯛꯄ ꯃꯤꯗ ꯅꯪꯗꯣ 90 ꯄꯤꯕ 50 ꯄꯤꯕ ꯁꯤꯗꯗꯤ ꯌꯥꯔꯣꯏ ꯑꯗ ꯈꯤꯇꯪ ꯏꯁꯥꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯔ ꯐꯤꯜ ꯇꯧꯋꯤꯅꯀꯣ ꯌꯥꯝ ꯇꯥꯡꯃꯜꯂꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯊꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯍꯣꯡꯕ ꯁꯤꯔꯁꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯇ꯭ꯔꯁꯇꯨꯅꯦꯕ ꯀꯩꯝ ꯅꯠꯇꯦꯕ ꯁꯤꯗ ꯑꯩꯅ ꯊꯥꯖꯅ ꯁꯤꯕꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯖꯦꯝꯁꯇꯣꯟ ꯁꯤ ꯃꯇꯝꯗꯀꯣ ꯕꯤꯂꯤꯐ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯕꯤꯀꯣ ꯖꯦꯝꯁꯇꯣꯟ ꯑꯣꯏꯔꯣ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯔꯣꯀꯣ ꯊꯥꯖꯕꯗꯨꯅꯦꯕ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯥꯖꯔꯒꯗꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯨꯝ ꯆꯦꯅꯦꯜꯗ ꯖꯣꯏꯟ ꯇꯧꯕ ꯃꯌꯥꯝ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯋꯦ ꯄꯣꯖꯤꯇꯤቭ ꯑꯐꯔꯃꯦꯁꯟꯁ ꯀꯩꯀꯥ ꯁꯣꯜꯂꯤꯁꯦ ꯍꯥꯏꯗꯤ ꯊꯥꯖꯗꯅ ꯇꯧꯋꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯐꯨꯜ ꯇ꯭ꯔꯁ ꯇꯧꯕꯤꯕꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯨꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯛ ꯌꯨ